Breast cancer hariba laina makhal asi nupi khakta naba laina makhal amani haina launai adubo sahi kayagi mamangdagi nupa dasu laina asi nabagi thogdok kaya thokiba laikhre haina report amana khangalakli report asina makha taraduna hai nupa singda breast cancer narakpa yai haina thoidokna khanjilludabana laina asina layong kaya uthorokpa matamda thausa dabaga loinana fibam henjin kraba matamda breast cancer nare haiba khanglakpadagi nupa kayagi punsi kanba ngamkide Malem pumbagi oina breast cancer chada amadi nupada naba thengnei masagi sahi humpudagi humpuga tara fawgi manungda laiba nupa singda breast cancer ge laina asi naba thengnei adubu kanagumba mioi kharadi sahi nauringaida laina asi naba yawi hiram asigi matangda mamutana khangdaba amadi sang naina scanning tawdabana nupada breast cancer narakpa yai haibasi thoidokna khanjilude laina asi oihalakpa yabagi maru oiba factor singdi imung manunggi ida breast cancer naba mi yaukiba hormone gi khal kairakpa amadi X chromosome masing hena yaurakpa asina chingbani haina report aduda palli